Chief Minister na 𝗬𝗏 amasung 𝗬𝗏 Indian Reserve Battalion ki battalion ani asina Manipur da laklaba kan hanagi ingtapa apunbagi saktam kaidana leiba Manipur ohenaba honabada thodang logadabani haiba wafam sing thamkre ngasi Assam gi underground da leiba 𝗘𝗡𝗣𝗣𝗔 Police Academy da bangthokiba 𝗬𝗏 amasung 𝗬𝗏 Indian Reserve Battalion recruit singi passing out parade da Chief Minister Nongtomam Biren na saruk yaraduna phongdokibada hariba battalion ani asi center da haizaraba matamda Prime Minister na ayaba piduna pirakhibani battalion ani asina Manipur da masagi duty sing hauraba kan punna nungsinan amata oina leiminaba adu mana ngamsaba maongda sandoktuna ingtapa Manipur puraknaba honabada achoba thodang logadabani uniform setlabadi furuf kangluf khaidana imalevak kidamak khanduna afaba thabak sing tawduna leibak ingna chikna panbada mating panggadabani haiba wafam sing thambaga loina Prime Minister, Home Minister, Defense Minister, Assam ge Chief Minister, DCP atai mari lenaba officials sing gusu thagatba phongdoki Masih wali si related dengan ayam satu lepas, asam si lagi ada DCP, divisionnya, atau alupsinya, makoi di tahun baru berubah. Ada manipuri sini sana ni, tahun baru berubah, makoi dah musibah wahai. Orang makoi macam ni, kasi makoi thaba, Roswell orang makoi thaba. Macam mana train orang makoi? Di sini hari kita wet kami ada masih 100% dia lagi training orang macam tu dia lagi ada. Aiki program dah. Macam tu dah Honorable Union Home Minister si Rajnath Ji Honorable Prime Minister Modi ji di makam Manipur सब लगाना सर अगर Manipur की highway की नाम न सांगन मन वर्गन highway की न उन बात पोसे कोई पता नहीं हमारी कोई सेंटर एक्टिविटी हो रहा है बताने मतलब भी Honorable Prime Minister नसी मसू होती है Modi जी ना highway की ना highway की जो है ना स्टेट की महाराज बता रहे हैं ना आया भी लोगों Prime Minister deployment machine no one have to do. And I might have been a student of